ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤ ꯐ꯭ꯔꯦꯟ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯁꯤꯗ ꯄꯨꯝꯅꯃꯛ ꯃꯔꯨꯞꯁꯤꯡ ꯑꯁꯤ ꯀꯔꯝꯕ ꯃꯔꯨꯞ ꯃꯈꯜ ꯌꯥꯝꯃꯤ ꯑꯗꯣꯝꯒꯤ ꯃꯔꯨꯞꯁꯤꯡ ꯑꯁꯦꯡꯕ true friend 하이브도 오비브라 마양미수 friend maybe true friend maybe friend fun friend maybe guide friend maybe just friend just supporting friend makhal mayam lerangani yamna thawna phaba yamna adongidama khanbiba friend aduda mayam aina haijagadoribase mayam gidamakta friend se aigi matung ina makhal taret khal number 1 da a true friend sina kamai tawgena mayam the true friend haidi lori a trustworthy friend a honest friend always be your side nangidamakta lepa nang warkanasu nungairingaidasу matam punamakta nangidamakta adubu sangsar sida koigi leiriba sangsar sida yamadi tangna thui true friend haisi phangba pak phangba pot nati mayam khangbirangani tina number 1 if any comment leragadi mayam comment box ta comment isinbirau number 2 dana a fun friend always fun oiba harau tayama koigi nungaiba maga hek leradi ko nokpaga khebaga langbaga adagi punsi se yamna yangna punsi se kari ama koigi dum nungai leidogo dum mana punsi a fun friend ko number 3 dana a guide friend haibasindana ma se guide to bigani advice tawani nang mateng ni khalitang adum nang phanana ba ko nangi damakta luching biba haitare nang sumai tawrodi fani sumai tawrogadi phatte ko adumba makhalgi friend. Then number 4 the supportive friend asisu guide friend ga khalitang adum mane ko encourages your dream mana mu supportive oine ko khajitang nangna khaliba asa nangna ningjariba dream nangna manglan nangna sagachariba manglan adudasu mana ko mating oina pangane mase aduga nangbu manglan dubu mangfauna naba support tawne mana ko supportive friend number 4 Number 5 sini ko mayam khar section ga doise number 5 sina the situational friend school gumba college gumba office gumba then sanaba mapham gumba ko mayam tin mapham gumba da moise thengnagani ko moise adum situation tanja dugi matung ina thengnara ngakdang harau bagi nungai bagi oiro ring hak party to bagi oiro kong hak ti am nungai na lengani tanja du di am nungai ne ko then such longway thoki ga na di thengnagi da ga na ko ma gi mai thokpa asu ai gi thokpa mana ai gi kainomba laire kainomba ware kainomba dominasi or any support su oidaba guide su tawdaba ko and moisi just fun ngaki fan oidoi ngaki tinaba ngaki sasenaba ko sidi situational friend ko mayam na haningba mong da adum hanba yare artha ko mayam khanjaba artha du da ko yam sini hojikan yam luriba situational friends ni ko mayam section view situational friend gi damakta ko then number 6 the honest friend haibasina aseng bakta ngani even tells only the truth ko achumba asengba adu khata ngani ko waringai oraso bateng adu masu pangani improve tarangai nang haksang phagalangai or any situation amadagi nang phagananaba ko masi ya honestly mathamoi sengjaba haitare ko mathamoi sengjaba ko adubu mathamoi diam sengjadoini ko aro sisu number 6 ni honest friend ko adu aina halliba arthal sida kajitang soiba lanba yargasu adum haibiro comment box ta ko then number 7 the silent friend tuminna leiba ko silent oiba yamna wa yam ngangdaba yam wabasu uttaba na wa ulasu keno wari sarasu ko response ka siman ikhum khumangtaba ko aina bai ai ngasai adu thingna ai am dumai te ne mi du dumai tawri ne ga haigan su manasu or ai imung ni sumai wari ne sum tawni haigasu khum da haitai ne ko adum yamna kari haini silent oiba haitai always ko silent adum oiraga haitai ai response ipi daba makhal magi sangsar amda mondrang amda adum leijaba friend ko number 7 sila adu 1 dagina 7 fawba piriba igi friend gi matang explain sida mayam khajitang adum mayam gi haningba ko adum makhai comment box da or aina sokilan ki ba yarogo su adum makha comment box da fazana ningthina adum ibiro
asini mayam tentakpa friend punsisida yamna darkar oibani adubu honest friend or true friend ga hairibasi yamna tangnadi thokpa ko aduna mayam su life sida friend si karamba friend no sometimes we can say that my ima icha aduna best friend ni nupina best friend ni ka haibisi awne ko aduna mu family oina legre ko adubu anyway mayam su wakhal ma dum khaning ba haining ba sense explain downing ba ko comment downing ba lerga su makhai comment box da isin birau masini tengdakpa mayam da friend ama oibagi life ta karam ba makhalgi friend lai haibadu mayam da explain tawzabani. Thank you everyone. Yai fare mathangi topic ta akhoi amuk punna tingarasi. Thank you.